ꯈꯜꯂꯨꯗꯕ ꯀꯣꯡꯒꯥꯏꯅꯤ ꯃꯇꯝ ꯈꯔꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯊꯦꯡꯅꯔꯤꯕ ꯀꯥꯎꯊꯣꯛꯀꯦꯁꯨ ꯀꯔꯝ ꯅꯤꯡꯁꯤꯡꯂꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗ ꯂꯩꯔꯤꯉꯩ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥꯗꯨꯗ ꯇꯥꯈ꯭ꯔꯤꯕ ꯄꯥꯎꯗꯨꯅ ꯃꯁꯥ ꯃꯇꯣ ꯃꯔꯥꯜ ꯑꯃ ꯁꯤꯖꯗꯨꯅ ꯂꯩꯔꯤ꯫ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯗꯅꯤꯜ ꯍꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯎꯪꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩ꯫ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯡꯖꯥ ꯌꯩꯅ ꯇꯥꯔꯤꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯗꯣ ꯃꯊꯣꯡ ꯈꯪꯗꯅꯁꯨ ꯑꯣꯜꯂꯛꯂꯤ꯫ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪ ꯎꯔꯛꯏ, ꯅꯥꯀꯣꯡꯗ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯇꯥꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯉꯛꯏ ꯉꯁꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯒ ꯂꯟꯆꯦꯟꯕꯒ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯣ꯫ ꯃꯃꯥꯒꯤ ꯃꯆꯦ ꯃꯁꯥ ꯉꯝꯂꯛꯇꯕꯒꯤ ꯗꯅꯤꯜ ꯃꯥꯒ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯅꯤ꯫ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯅꯥꯕꯗꯨꯒꯤ ꯍꯣꯠꯅꯔꯤ꯫ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯂꯧꯔꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯕ ꯆꯦꯗꯨ ꯄꯥꯏꯗꯨꯅ ꯍꯤꯗꯥꯛ ꯂꯩꯔꯨꯕ ꯍꯥꯊꯨ ꯍꯥꯊꯨ ꯍꯜꯂꯛꯄꯗꯅꯤ ꯎꯪꯗꯨꯅ ꯃꯥꯌꯣꯛꯅꯕ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤꯕ ꯂꯟꯆꯦꯟꯕꯅ ꯋꯥꯏꯁꯤꯜꯂꯛꯈꯤꯕꯗꯣ꯫ ꯑꯅꯤꯃꯛ ꯇꯨꯡ ꯈꯖꯤꯛ ꯈꯖꯤꯛ ꯍꯜꯂꯤ꯫ ꯂꯟꯆꯦꯟꯕ ꯃꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯦꯗꯣ ꯄꯤꯔꯛꯄꯗ ꯗꯅꯤꯜꯁꯨ ꯏꯉꯛꯉꯛꯅ ꯂꯟꯆꯦꯟꯕꯗ ꯌꯦꯡꯉꯤ꯫ ꯂꯟꯆꯦꯟꯕꯗꯤ ꯃꯁꯛꯇꯣ ꯀꯩꯅꯣꯝꯃ ꯑꯣꯟꯈ꯭ꯔꯦ꯫ ꯗꯅꯤꯜ ꯊꯥꯖꯗꯕ ꯃꯇꯧꯗ ꯂꯟꯆꯦꯟꯕ ꯈꯨꯝꯃꯛꯇꯦ, ꯃꯨꯟꯅ ꯇꯝꯃꯛ ꯌꯦꯡꯂꯛꯏ꯫ ꯂꯟꯆꯦꯟꯕꯅ ꯄꯥꯏꯔꯤꯕ ꯆꯦꯗꯣ ꯂꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯊꯦꯡꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯂꯤꯠꯂꯤꯕ ꯑꯦꯄ꯭ꯔꯣꯟꯗꯣ ꯑꯃꯨꯛ ꯌꯦꯡꯂꯒ, ꯅꯪ ꯁꯤꯗ ꯄꯨꯕ꯭ꯔꯣ? ꯍꯟꯗꯛꯃꯨꯛꯇꯤ ꯂꯟꯆꯦꯟꯕ ꯈꯣꯟ ꯈꯔ ꯋꯥꯎꯔꯞ ꯈꯨꯝꯂꯛꯏ, ꯁꯤꯗ ꯄꯨꯖꯔꯤ꯫ ꯀꯩꯅꯣ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯒꯦ? ꯅꯨꯡꯉꯥꯏꯕ ꯃꯔꯛꯇ ꯑꯋꯥꯕ ꯌꯥꯎꯁꯤꯜꯂꯛꯏꯁꯤꯕꯨ ꯂꯥꯏ ꯃꯥꯁꯨ ꯐꯠꯇ ꯊꯣꯠꯃꯟꯗꯕ ꯖꯥꯠꯅꯤ꯫ ꯗꯅꯤꯜꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯒ, ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯂꯟꯆꯦꯟꯕ ꯆꯤꯝꯕꯥ ꯆꯤꯡꯂꯝ ꯅꯣꯛꯂꯛꯏ, ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ, ꯀꯩꯁꯨ ꯈꯪꯖꯗꯕ ꯁꯥꯕꯁꯨ ꯌꯥꯝ ꯍꯩꯌꯦ ꯅꯤꯄꯥ꯫ ꯗꯅꯤꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯑꯩ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯂꯟꯆꯦꯟꯕ꯫ ꯂꯟꯆꯦꯟꯕ ꯃꯤꯅꯣꯛꯇꯣ ꯑꯗꯨꯃꯛ ꯇꯝꯂꯒ, ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯊꯨꯒꯥꯏꯕꯤꯔꯝꯂꯦ, ꯅꯈꯣꯏ ꯑꯅꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯌꯨ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯗꯅꯤꯜꯕꯨ ꯊꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯗꯅꯤꯜ ꯋꯥꯈꯜ ꯈꯖꯤꯛ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯑꯃ ꯍꯥꯏꯕ ꯄꯟꯈꯤꯕꯗꯨꯗ ꯃꯁꯥꯗꯨ ꯂꯩ ꯇꯥꯗꯦ ꯂꯟꯆꯦꯟꯕꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯟꯆꯦꯟꯕꯒꯤ ꯃꯥꯡꯗ ꯈꯔ ꯆꯈꯠꯇꯨꯅ ꯂꯦꯞꯄꯒ, ꯉꯥꯏꯈꯣ ꯂꯟꯆꯦꯟꯕ, ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯉꯝꯃꯨ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩ ꯉꯥꯟꯗ꯭ꯔꯤꯕꯣ? ꯀꯌꯥꯝ ꯀꯨꯏꯅ ꯃꯝꯈꯤꯗꯣꯏꯅꯣ? ꯅꯠꯇ꯭ꯔꯒ ꯃꯝꯁꯤꯟꯅꯩꯔꯣ? ꯗꯅꯤꯜ ꯂꯩꯇꯥꯗꯕ ꯍꯦꯜꯂꯛꯏ꯫ ꯃꯗꯨꯃꯛꯅ ꯈꯣꯟ ꯈꯖꯤꯛ ꯀꯟꯈꯠꯅ ꯍꯥꯏꯔꯛꯏ, ꯂꯟꯆꯦꯟꯕ, ꯋꯥꯁꯤ ꯀꯩꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯒ ꯑꯩꯕꯨ ꯆꯔꯥꯡꯅꯍꯟꯒꯅꯨ꯫ ꯂꯟꯆꯦꯟꯕ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯈꯔ ꯁꯪꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤ ꯀꯔꯤ ꯁꯝꯅꯗꯕꯅꯣ? ꯅꯈꯣꯏꯅꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯈꯤꯕ ꯌꯥꯗꯕ꯭ꯔꯣ? ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯁꯥꯟꯅꯔꯝꯕ? ꯗꯅꯤꯜ ꯂꯟꯆꯦꯟꯕꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯩꯅꯣ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯥ ꯇꯞꯊꯗꯨꯅ, ꯂꯟꯆꯦꯟꯕ, ꯑꯩꯁꯨ ꯈꯪꯉꯤ ꯅꯈꯣꯏꯅ ꯁꯥꯎꯔꯝꯒꯗꯕꯗꯣ, ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯤꯀꯣ꯫ ꯁꯤꯂꯩꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯛꯇꯅꯕ ꯍꯥꯏꯅ ꯗꯤꯌꯥꯅ ꯍꯥꯏꯕ ꯌꯥꯈꯤꯕꯅꯤ ꯑꯩꯅ꯫ ꯂꯟꯆꯦꯟꯕ ꯈꯣꯟꯖꯦꯜ ꯇꯞꯊꯗꯦ, ꯍꯥꯏꯔꯛꯏ ꯁꯥꯎꯅ, ꯗꯤꯌꯥ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯉꯁꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯃꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯃꯥꯁꯨ ꯃꯄꯤ ꯀꯥꯡꯗ ꯂꯦꯜꯂꯤ꯫ ꯌꯨꯝꯗꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯥꯁꯨ ꯄꯤꯔꯥꯡꯂꯛꯇ ꯂꯥꯞꯅ ꯍꯤꯡꯂꯤ꯫ ꯗꯅꯤꯜ ꯑꯉꯛꯄ ꯁꯛꯐꯝꯗ, ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯃꯕꯥꯅꯤꯗꯤ ꯀꯔꯝꯅ? ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯗꯤꯌꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯣ ꯗꯤꯌꯥ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤ ꯇꯠꯅꯕꯅꯤ꯫ ꯂꯟꯆꯦꯟꯕ ꯈꯨꯕꯥ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯨꯔꯛꯏ꯫ ꯋꯥ, ꯑꯦꯛꯇꯤꯡꯗꯣ! ꯀꯩꯅꯣ ꯅꯪꯁꯨ ꯗꯤꯌꯥꯒ ꯂꯣꯏꯅꯕꯗꯤ ꯑꯦꯛꯇꯤꯡꯒꯗꯤ ꯌꯥꯝ ꯍꯩꯔꯝꯃꯤꯅ꯫ ꯂꯟꯆꯦꯟꯕ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯗꯤꯌꯥ ꯄꯨꯗ꯭ꯔꯤꯉꯩ ꯃꯆꯥꯊꯣꯏꯗꯤ ꯌꯨꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯪꯅ ꯗꯤꯌꯥ ꯄꯨꯗ꯭ꯔꯤꯉꯩ ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯤ ꯇꯧꯉꯝꯕꯤꯗꯨꯅ ꯊꯥꯗꯠꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯄꯦꯜꯂꯣ, ꯗꯤꯌꯥꯗꯁꯨ ꯄꯥꯎ ꯐꯤꯍꯜꯂꯣ꯫ ꯑꯩꯅ ꯇꯝꯂꯛꯄꯅꯤꯅ ꯌꯥꯝ ꯊꯥꯒꯠꯂꯛꯑꯦꯁꯨ ꯍꯥꯏꯌꯣ꯫ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯦꯛꯇꯤꯡꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯤ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯈ꯭ꯔꯦꯗꯅ꯫ ꯌꯥꯝ ꯍꯩ, ꯐꯤल्मꯒꯨꯝꯕ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯑꯦꯅ ꯇꯝꯃꯨ꯫ ꯗꯅꯤꯜ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯍꯥꯏꯖꯔꯛꯏ, ꯅꯠꯇꯦ ꯂꯟꯆꯦꯟꯕ, ꯄꯥꯎꯁꯦ ꯑꯁꯦꯡꯕ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯁꯤꯂꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯈꯤꯕꯗꯤ꯫ ꯃꯗꯨꯃꯛꯅ ꯗꯤꯌꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯌꯥꯈꯤꯕꯅꯤ꯫ ꯑꯩꯅ ꯁꯤꯂꯩꯕ ꯅꯨꯡꯁꯤꯗꯨꯅ ꯂꯩꯈꯤꯕꯅ, ꯃꯥꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯦꯛꯁꯦꯞ ꯇꯧꯗꯕꯅ ꯃꯥꯒꯤ ꯎꯄꯥꯏ ꯊꯤꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯂꯟꯆꯦꯟꯕ ꯃꯃꯤꯠ ꯏ ꯀꯥꯅ ꯌꯦꯡꯂꯒ ꯆꯤꯝꯕꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯥꯅ ꯈꯟꯖꯕꯗꯨꯃꯛ ꯊꯣꯛꯂꯛꯄꯁꯨ ꯌꯥꯔꯤ ꯍꯥꯏꯅ ꯇꯝꯃꯣ ꯑꯗꯨꯗꯤ꯫
macha thogi punsidi mana manghandrabasu magi mapokna magi maraibakna nimit masing khangda leli haina su tamu wahi khra du ngangba keiboi tawduna hairamlaga lanchen-badi Daniel da hanna yingamde adumak chatkre hairamliba wahi singduna Daniel holamba sor lepkhiduna masadu ipun phungalagle khangau da horakpa mitlu pirangdusu iye thangba mitsnadagi tapna leimai thakta takre corridor adugi mayai da tumpak leptuna lei man adumna leiringe khongrau pocket da yawriba phone du lakbagi ringking lei mikuptuda phone gi ringtone duna mabu wakhal lakhan khibagum hawjikso klakliba call gi ringtone duna mabu taibang da purakle ningsing bana sintha lakiba pirangdo sasatek thoklaga lakliba call du yengi mathwai nungairamdabadagi asaw boromda onma horakle sapu kanta phone du mamai upsilaga phamung mathaktuda thammi aduga horakliba sawbado phathana bone sei call do amuka so hanjin tawrakle Daniel saurak tongna kakthale haiduna sa tokte hanjin amu sa tori anda mukti sawno oklaga khonjal kantak hairi mini call paidra khangadi chaka sumtor ido kaigino asomdagi dia hai duki ona taina bada call paidra kaigino wamda tamge tawraga kaiwano dia khonjal ka to nauthadun hairi adubura ima hoina kuthi yenglubada lohomagi nimit salepe tha amagi matungda tari hairi lohombu palakpada phathadun leiramba Daniel hina sawgalei sawgandaba mina sawragladi tapthaba wai haibaduni hairi lohomba kanai lohomba migi mu thugairaga anaw punsi ma semge khalliba ngaktabu ngamdi dia ai nangse kibam yawre nongmata mangonda sawnu wa ngangdaba Daniel na ngasi khangauda sawraktuna mangonda hairakliba waduda dia ngakna kaino Daniel aina kedokhrage Daniel nokningdana noklaga aina kedokhrage ba nokningi nang ngam thi nokningi mi walaga khangdi haina chelini ne dia khon khara kan khatna aina kana mi halurage nang lengon tainari dubo mi amata nati nang na halise ani ni ani sauna laudun harakpani dia khangpre khangi manakongdagi phone do thangdui nangi nusiba phangna bona bada pore amadi silegi punsidi kangkhong saire hawjikti nang pelaba natro pelamani khangi hawjikti nangi nusiba aisa nangi oidore harawraba natro haraw nangi haraw minoktu kayam kuina chatke yenge wai du hairaga ko du mano oina phatkak thatkre dia phone du thangtharaga ingaw ngawba matawda phone kakkibagi chongthorakli batuda munna yengdaga lei angakba sakhamda wakhal tawi magi thawongduna tasingna poire amadi silei kainarabra haina masadu phangmang sagalei masu laluba kobana tafum khangdalei dalenda handuna singmawa ama khangnaba hangba sungamdre makhut ani changna masamdu china paisilaga phamungda tapna phamtaragle somda Daniel so asawada phudoklaga khara haikibaduna masadu khara yangboi khalli adubu silei buning shinglakpada wakhaldo mur sonthakre silei gidama ma kari togani haina so wakhal khanduna leikre hospital dani ward manungda thariba bed mathaktuda maningda mon khazanga khalaga phammi Sarbalana tulamada famduna tiffin ka amada silai chana basemli Pritina mama du torbot champutta piraga chabi rani torbot sidi Sarbalama chana piribado laudun hairi anaba nane samput putpa torbot champut chabase haksang ka khali hainaribani silai suktoklaga Pritina di yinglei Pritina upai leite haibago lengzum ani do inkhalli nang beauty di loirabro loire aigidi ngasaina aduna busida sumairammisini chamas ama paiduna champutta mapang amaga mahi kharaga kotuna ilei Sarbalana chaning jabarso ilaglibada maya tapna kaduna chasilli torba matungda saina Sarbalana su yingi apopi mama bu ningshinglei mama sanabu shumamitta urei ma nare tabada khawang chingduna hona zakibani mama ni bu ningsingakpada mapidu khamangam hauda tapna sintharagle Sarbala thangatlamba chamasdo thadadun hairi kaidore thoibi
ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯪꯕꯨ ꯆꯝꯄ꯭ꯔꯨꯠꯁꯦ ꯆꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯁꯤꯂꯩ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯃꯀꯣꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯇꯤꯅꯥꯁꯨ ꯁꯤꯂꯩꯒꯤ ꯕꯦꯠ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯅꯨꯄꯤ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯔꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ ꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯏꯃꯥꯅ ꯏꯜꯂꯛꯄ ꯆꯝꯐꯨꯠꯁꯦ ꯎꯔꯒ ꯑꯩꯒꯤ ꯃꯃꯥꯗꯨ ꯅꯤꯡꯁꯤꯡꯉꯦ ꯃꯥ ꯁꯅꯥꯁꯨ ꯅꯤꯡꯁꯤꯡꯉꯤ ꯑꯩ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯈꯖꯤꯛꯇꯪ ꯍꯥꯏꯔꯨꯕꯗ ꯃꯃꯥꯅ ꯍꯦꯟꯅ ꯋꯥꯖꯈꯤꯕꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯇꯩꯊꯣꯛꯈ꯭ꯔꯕ ꯄꯤꯔꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯊꯔꯛꯂꯦ ꯃꯃꯥꯏꯗꯨꯁꯨ ꯅꯣꯟꯊꯈꯤꯗꯨꯅ ꯃꯄꯤꯗꯨꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯈꯨꯠꯇꯨꯗ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ ꯁꯨꯔꯕꯂꯥꯅ ꯇꯤꯐꯤꯟꯗꯨ ꯊꯝꯈ꯭ꯔꯒ ꯁꯤꯂꯩꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯤ ꯍꯩꯃꯥ ꯑꯣꯟꯊꯣꯛꯏꯗ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯃꯥꯒꯨꯝꯕꯅꯤꯅꯦ ꯑꯗꯨꯝꯅ ꯀꯞꯄ ꯍꯧꯅꯗꯦ ꯀꯞꯀꯅꯨ ꯀꯞꯀꯅꯨ ꯅꯨꯄꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯅꯪꯒꯤ ꯏꯃꯥꯅꯤ ꯑꯩꯒꯤ ꯇꯥꯃꯣꯁꯨ ꯅꯪꯒꯤ ꯇꯥꯃꯣꯅꯤ ꯑꯩꯈꯣꯏ ꯑꯁꯨꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯁꯤꯂꯩ ꯀꯞꯂꯤꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯁꯤꯜꯂꯒ ꯃꯆꯤꯟꯕꯥꯜ ꯎꯝꯁꯤꯟ ꯃꯄꯤ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯩ ꯃꯇꯥꯡꯗꯨꯗ ꯃꯄꯥꯟꯗ ꯈꯣꯟ ꯀꯟꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯏꯉꯛꯅ ꯄ꯭ꯔꯤꯇꯤꯅꯥ ꯋꯥ ꯉꯥꯡꯂꯛꯏ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯤ ꯏꯃꯥ ꯆꯥꯕ ꯈꯔ ꯌꯦꯡꯉꯒ ꯄꯤꯖꯔꯝꯃꯣ ꯌꯥꯒꯗꯕꯗꯣ ꯑꯩ ꯃꯄꯥꯟ ꯑꯃꯗ ꯊꯣꯛꯎꯒꯦ ꯊꯣꯔꯛꯄꯗꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯖꯤꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯟꯆꯦꯟꯕꯁꯨ ꯂꯩꯔꯝꯃꯤ ꯖꯤꯌꯥꯅ ꯁꯥꯎꯅ ꯈꯪꯅ ꯈꯪꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯅꯦꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯟꯆꯦꯟꯕꯁꯨ ꯁꯥꯡꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯗꯣꯏꯁꯦ ꯀꯩꯅꯣꯕ ꯍꯥꯏꯗꯣꯏꯁꯦ ꯃꯆꯥ ꯊꯣꯏ ꯂꯩꯔꯦ ꯃꯁꯥ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦ ꯑꯅꯥꯕ ꯑꯃ ꯂꯣꯏꯅꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯦ ꯁꯤ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ ꯅꯪ ꯈꯛꯀꯤ ꯅꯆꯟ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯨꯅꯤ ꯀꯨꯝꯒꯤ ꯆꯥꯛꯀꯧꯕꯗ ꯑꯩꯈꯣꯏꯅꯁꯨ ꯃꯥꯕꯨ ꯆꯥꯛꯀꯧꯕꯅꯤ ꯅꯪꯅ ꯁꯥꯎꯔꯤꯅꯤꯅ ꯄꯣꯏꯔꯩꯗ ꯋꯥ ꯂꯣꯠꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯅꯪꯅ ꯂꯟꯆꯦꯟꯕ ꯅꯪ ꯇꯧꯔꯝꯃꯤꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯤꯇꯤꯅꯥ ꯈꯪꯂꯦ ꯖꯤꯌꯥꯅ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝ ꯖꯤꯌꯥꯟ ꯅꯪ ꯁꯥꯎꯈꯤꯅꯣ ꯑꯝꯇ ꯇꯞꯊꯈꯣꯁꯦ ꯖꯤꯌꯥꯟ ꯄ꯭ꯔꯤꯇꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯋꯥꯐꯝꯁꯤꯗ ꯀꯃꯥꯏꯅ ꯇꯞꯊꯗꯣꯏꯅꯣ ꯅꯣꯏ ꯑꯣꯏꯔꯝꯃꯣ ꯅꯣꯏꯕꯨ ꯇꯞꯊꯒꯗ꯭ꯔꯣ ꯄ꯭ꯔꯤꯇꯤꯅꯥ ꯑꯃꯨꯛꯁꯨ ꯇꯞꯊꯅ ꯖꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯅꯤ ꯑꯅꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯋꯥꯁꯤ ꯈꯔ ꯇꯞꯊꯅ ꯁꯥꯟꯅꯁꯤꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯅ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩ ꯖꯤꯌꯥꯟꯗꯤ ꯇꯁꯦꯡꯕꯗꯤ ꯃꯥ ꯂꯟꯆꯦꯟꯕꯕꯨ ꯄꯣꯏꯔꯩꯒꯤ ꯃꯃꯥꯅ ꯀꯧꯔꯛꯈꯤꯕꯗꯨꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯁꯤꯂꯩꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯗꯣꯛꯇꯔ ꯂꯣꯌꯥꯒ ꯄꯨꯟꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯇꯥꯔꯨꯕꯅ ꯃꯥꯁꯨ ꯋꯥꯐꯝꯗꯣ ꯈꯪꯈꯤꯕꯅꯤ ꯂꯟꯆꯦꯟꯕ ꯇꯞꯅ ꯑꯃꯨꯛ ꯖꯤꯌꯥꯟ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯄ꯭ꯔꯤꯇꯤꯅꯥꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯂꯝꯂꯣꯏ ꯖꯤꯌꯥꯟ ꯑꯩꯅ ꯑꯩꯒ꯭ꯌꯥꯗ ꯍꯥꯏꯈ꯭ꯔꯦ ꯈꯪꯕ ꯃꯤꯀꯨꯞꯇ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯃꯥꯕꯨ ꯈꯥꯝꯈꯤ ꯃꯥꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯗ ꯍꯥꯏꯗꯣꯛꯄꯤꯈꯅꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯖꯤꯌꯥꯟ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯝꯕꯗꯣ ꯈꯔ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗꯅꯣ ꯂꯩꯔꯤꯁꯦ ꯂꯟꯆꯦꯟꯕꯅ ꯉꯁꯤ ꯁꯔꯖꯔꯤ ꯇꯧꯈ꯭ꯔꯦ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯌꯥꯝꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ 4th stage ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯩꯒꯨꯝꯕ ꯃꯁꯤ ꯂꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯖꯤꯌꯥꯟ ꯂꯟꯆꯦꯟꯕꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯕꯨ ꯂꯥꯌꯦꯡꯕ ꯗꯣꯛꯇꯔꯗꯨꯅ ꯀꯤꯠꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯅꯕ ꯍꯥꯏꯔꯤ ꯑꯗꯨ ꯀꯩꯗꯧꯗꯣꯔꯕ ꯃꯇꯝ ꯈꯔꯗꯤ ꯗꯥꯏꯂꯥꯏꯁꯤꯁꯁꯦ ꯇꯧꯔꯤꯕꯅꯤ ꯁꯤ ꯌꯦꯡꯂꯒ ꯗꯣꯅꯔ ꯊꯤꯅꯕ ꯍꯥꯏꯔꯤ ꯀꯤꯠꯅꯤ ꯗꯣꯅꯔ ꯄ꯭ꯔꯤꯇꯤꯅꯥꯅ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯗꯣꯅꯔ ꯍꯥꯏꯔꯒ ꯁꯦꯜ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯍꯥꯏꯔꯛꯀꯦ ꯑꯩ ꯍꯪꯒꯦ ꯇꯧꯔꯒ ꯀꯥꯎꯏ ꯂꯥꯛ 10 ꯊꯧꯔꯥꯡ ꯇꯧꯗꯕ ꯌꯥꯔꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯂꯥꯛ 9 ꯏꯆꯪꯗ ꯆꯪꯉꯤ ꯑꯁ ꯖꯤꯌꯥꯟꯅ ꯄꯩꯁꯥ ꯌꯥꯝꯂꯕꯁꯨ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣই ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯣ ꯈꯟꯅꯒꯗꯕꯅꯤ ꯉꯁꯤ ꯑꯩꯅ ꯈꯪꯂꯝꯗ꯭ꯔꯗꯤ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯝꯒꯅꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯅꯨꯄꯥ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯥꯏꯍꯜꯂꯝꯅꯤ ꯑꯩꯈꯣꯏꯁꯨ ꯗꯣꯅꯔ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯣ ꯈꯟꯅꯁꯦ ꯂꯟꯆꯦꯟꯕꯅ ꯑꯗꯨꯕꯨ ꯅꯤꯄꯥ ꯅꯪ ꯄꯣꯏꯔꯩꯗꯗꯤ ꯃꯆꯥꯊꯣꯏꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯥꯁꯨ ꯃꯇꯝ ꯈꯔꯗꯤ ꯋꯥꯖꯈꯤꯁꯅꯨ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯕꯒꯤ ꯑꯋꯥꯕꯗꯣ ꯈꯪꯈꯤꯁꯅꯨ ꯀꯩꯒꯨꯝꯕ ꯅꯪꯁꯨ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯗ ꯍꯥꯏꯔꯝꯂꯕ ꯃꯆꯥꯊꯣꯏꯕꯨ ꯄꯨꯗꯨꯅ ꯀꯗꯥꯏꯗꯅꯣꯝ ꯆꯠꯈꯤꯅꯤ
ꯅꯣꯏꯅ ꯈꯪꯂꯣꯏꯗꯕ ꯃꯐꯝꯗ ꯃꯥꯕꯨ ꯂꯥꯌꯦꯡꯂꯨꯒꯅꯤ ꯄ꯭ꯔꯤꯊꯤꯅꯥꯅ ꯑꯗꯣ ꯅꯪ ꯁꯤꯗ ꯀꯩ ꯂꯩꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯆꯠꯁꯤꯂꯣ ꯏꯃꯥ ꯁꯅꯥꯅꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯑꯣꯅ ꯀꯧꯔꯛꯄꯅꯤ ꯂꯟꯆꯦꯟꯕ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯂꯒ ꯑꯩ ꯆꯠꯅꯤꯡꯗꯦ ꯄꯣꯏꯔꯩꯒꯤ ꯃꯁꯛ ꯎꯔꯗꯤ ꯑꯩ ꯍꯦꯟꯅ ꯁꯥꯎꯒꯠꯈꯤꯅꯤ ꯏꯁꯥꯅ ꯏꯁꯥ ꯐꯥꯊꯕ ꯉꯝꯃꯛꯇꯕ ꯌꯥꯏ ꯃꯥ ꯎꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯁꯅꯥꯗꯣ ꯎꯅꯔꯨꯁꯤ ꯍꯥꯏꯕꯅꯤ ꯃꯆꯥꯒꯤ ꯃꯃꯧꯒꯤ ꯈꯟꯕꯗ ꯑꯍꯜ ꯑꯅꯤꯗꯣ ꯃꯀꯣꯛ ꯄꯥꯏꯔꯕꯅꯤ ꯄꯣꯏꯔꯩ ꯎꯅꯗ꯭ꯔꯁꯨꯅꯦ ꯉꯥꯏꯍꯥꯛꯇꯤ ꯌꯧꯔꯨꯁꯤꯅꯤꯄꯥ ꯂꯟꯆꯦꯟꯕꯅ ꯋꯥ ꯂꯥ ꯑꯝꯇ ꯍꯥꯏꯗ ꯃꯥꯡ ꯊꯥꯗꯨꯅ ꯊꯥꯡꯈ꯭ꯔꯦ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯤꯇꯤꯅꯥꯗ ꯑꯗꯨꯒ ꯃꯥꯁꯨ ꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯄꯣꯏꯔꯩꯒꯤꯗ ꯂꯥꯛꯏ ꯕ꯭ꯔꯤꯖꯦꯁ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯅꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯕ꯭ꯔꯥ ꯆꯪꯉꯛꯑꯣ ꯅꯈꯣꯏ ꯉꯥꯏꯔꯤꯕꯅꯤ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯅꯤꯗꯣ ꯕ꯭ꯔꯤꯖꯦꯁꯅ ꯑꯁꯨꯌꯥꯝ ꯀꯨꯏꯔꯛꯏꯗꯨꯅ ꯀꯩꯒꯤ ꯖꯤꯌꯥꯟꯅ ꯑꯗꯨꯝ ꯇꯞꯅ ꯋꯥ ꯌꯥꯝ ꯂꯩ ꯀꯣꯟꯅ ꯍꯥꯏꯅꯁꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯅꯤꯗꯣ ꯆꯧꯃꯔꯖꯤꯠꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯍꯨꯝꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯐꯝꯊꯔꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯑꯍꯨꯝꯗꯨꯗ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦ ꯐꯝꯃꯝꯃꯨꯀꯣ ꯕ꯭ꯔꯤꯖꯦꯁꯅ ꯏꯃꯥ ꯌꯥꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗꯣ ꯑꯣꯏꯅ ꯈꯟꯅꯔꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯊꯨꯅ ꯂꯣꯜꯂꯛꯀꯦ ꯆꯥ ꯑꯃꯃꯝ ꯊꯛꯂꯒꯅꯦ ꯅꯦ ꯇꯥꯅ ꯁꯥꯟꯅꯁꯤ ꯁꯅꯥꯇꯣꯝꯕꯤ ꯆꯪꯈ꯭ꯔꯦ ꯁꯣꯃꯣꯔꯖꯤꯠꯅ ꯇꯥꯎ ꯏꯆꯥꯁꯥ ꯅꯃꯥꯁꯨ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯇꯥꯎꯒꯤ ꯃꯇꯧꯗ ꯅꯃꯥꯁꯤꯁꯨ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯏꯃꯧꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯅꯇꯥꯎꯁꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯕ꯭ꯔꯤꯖꯦꯁꯅ ꯕꯕꯥ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ ꯁꯣꯃꯣꯔꯖꯤꯠ ꯃꯥꯏꯊꯣꯡ ꯍꯦꯟꯅ ꯁꯨꯛꯊꯅ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯁꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯌꯥꯗꯦ ꯏꯃꯧꯅ ꯋꯥꯔꯧꯔꯝꯂꯅꯤ ꯋꯥꯔꯧꯈꯤꯕꯒꯤ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯁꯣꯜꯂꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯌꯨ ꯌꯥꯗꯦ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯗꯤ ꯆꯤꯡꯕꯥꯜ ꯀꯥꯡꯊꯣꯔꯛꯇꯦ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯥꯎ ꯈꯪꯗꯦ ꯏꯆꯥꯁꯥ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇ꯭ꯔꯦ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯌꯦꯟꯗꯦ ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯂꯩꯀꯥꯏꯅꯁꯨ ꯈꯪꯅꯔꯛꯀꯅꯤꯅꯦ ꯏꯄꯥ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩ ꯖꯤꯌꯥꯟꯅ ꯕꯕꯥ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯒꯦ ꯕꯕꯥꯒꯤ ꯏꯃꯥꯒ ꯋꯥꯈꯜ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯒꯅꯨ ꯕ꯭ꯔꯤꯖꯦꯁꯅ ꯍꯣꯏ ꯕꯕꯥ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯤꯟꯕꯤꯔꯒ ꯏꯁꯥ ꯁꯣꯛꯅꯕꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯉꯁꯥꯏꯒꯤ ꯉꯥꯡꯅꯔꯤꯕꯗꯣ ꯂꯟꯆꯦꯟꯕ ꯌꯥꯎꯗꯦ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨꯗꯤ ꯃꯨꯟꯅ ꯑꯗꯨꯃꯛ ꯇꯥꯔꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯊꯣꯔꯛꯂꯦ ꯋꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯅꯈꯣꯏ ꯑꯍꯨꯝ ꯆꯥꯁꯤ ꯊꯛꯎꯀꯣ ꯕꯕꯥꯒꯤ ꯁꯤꯗ ꯂꯩꯔꯦ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯗꯤ ꯏꯀꯣꯏ ꯀꯣꯏꯗꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯡꯗꯣ ꯃꯨꯟꯅ ꯆꯥꯃꯤꯟꯅꯈ꯭ꯔꯗꯧꯅꯤ ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯦ ꯌꯥꯝꯅ ꯇꯣꯉꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯉꯥꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯁꯤꯡꯗꯣ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯆꯤꯡꯂꯕ ꯇꯨꯡ ꯇꯞꯅ ꯋꯥꯔꯤ ꯇꯧꯔꯛꯏ ꯑꯗꯣ ꯅꯈꯣꯏꯕꯨ ꯋꯥꯔꯤꯁꯦ ꯈꯪꯂꯥꯛꯄ꯭ꯔꯕ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯁꯅꯥꯇꯣꯝꯕꯤꯗ ꯄꯨꯂꯞ ꯌꯦꯡꯉꯤ ꯕ꯭ꯔꯤꯖꯦꯁꯅ ꯀꯩꯕꯨꯅꯣ ꯏꯃꯥ ꯊꯣꯏꯕꯒ ꯃꯆꯥ ꯊꯣꯏꯒꯒꯤ ꯋꯥꯔꯤꯕꯨꯅꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯈꯪꯂꯤꯕ꯭ꯔꯥ ꯍꯪꯕꯅꯤ ꯖꯤꯌꯥꯟꯅ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯈꯪꯍꯧꯗ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯏꯀꯩ ꯋꯥꯍꯩꯗꯨ ꯊꯠꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯉꯥꯗꯤ ꯉꯛꯅ ꯃꯊꯛꯂꯣꯝ ꯌꯦꯡꯈꯠꯂꯤ ꯁꯅꯥꯇꯣꯝꯕꯤ ꯄꯥꯈꯠꯅ ꯕꯕꯥ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯁꯣꯃꯣꯔꯖꯤꯠ ꯐꯨ ꯍꯧꯒꯠꯂꯤ ꯍꯧꯒꯠꯄꯗ ꯑꯇꯩꯗꯨꯁꯨ ꯐꯨꯕꯨ ꯍꯧꯒꯠꯂꯛꯏ ꯁꯣꯃꯣꯔꯖꯤꯠꯅ ꯁꯅꯥ ꯆꯠꯂꯣ ꯀꯩꯗꯧꯔꯕꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯏꯐꯤꯡ ꯐꯤꯡꯅ ꯁ꯭ꯇꯦꯌꯔꯗꯣ ꯀꯥꯈ꯭ꯔꯦ ꯑꯇꯩꯁꯨ ꯃꯔꯤ ꯏꯟꯅꯔꯛꯂꯤ ꯄꯣꯏꯔꯩꯒꯤ ꯀꯥ ꯃꯄꯥ ꯌꯧꯔꯛꯄꯗ ꯆꯞ ꯂꯦꯞꯄꯤ ꯁꯅꯥꯇꯣꯝꯕꯤꯅ ꯊꯣꯡ ꯊꯤꯜꯂꯤ ꯊꯣꯏꯕ ꯁꯦ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯣ ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯥ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯃꯤ ꯕ꯭ꯔꯤꯖꯦꯁꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯥꯁꯨ ꯊꯣꯡꯗꯨ ꯀꯟꯇꯛ ꯊꯤꯜꯂꯒ ꯄꯣꯏꯔꯦ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨ ꯊꯣꯡ ꯍꯥꯡꯉꯣ ꯀꯩꯅꯣ ꯇꯥꯈ꯭ꯔꯤ ꯃꯈꯣꯜꯗꯨꯕꯣ ꯊꯣꯡ ꯍꯥꯡꯉꯨꯕꯁꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯔꯛꯇꯦ ꯁꯅꯥꯇꯣꯝꯕꯤ ꯃꯁꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯊꯣꯏꯕꯧ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯁꯣꯃꯣꯔꯖꯤꯠꯅ ꯕ꯭ꯔꯤꯖꯦꯁ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯅꯝꯈꯥꯏꯌꯨ ꯍꯪꯉꯛꯂꯔꯣꯏ ꯃꯗꯨ ꯁꯅꯥꯇꯣꯝꯕꯤ ꯈꯔ ꯍꯟꯗꯣꯛꯏ ꯕ꯭ꯔꯤꯖꯦꯁ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯅꯝꯃꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯖꯤꯌꯥꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯁꯨꯝ ꯍꯣꯠꯅꯕꯗ ꯀꯣꯟꯅ ꯊꯪꯗꯗꯤ ꯊꯣꯡꯗꯨ ꯅꯝꯈꯥꯏꯗꯨꯅ ꯈꯪꯍꯥꯡ ꯍꯥꯡꯂꯛꯏ ꯑꯅꯤꯗꯨ ꯃꯁꯥ ꯉꯥꯛꯄ ꯉꯝꯍꯧꯗ ꯀꯥ ꯃꯅꯨꯡꯗ ꯈꯔ ꯆꯠꯈꯤ
ꯑꯗꯨꯕꯨ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯎꯕꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯈ꯭ꯔꯦ꯫ ꯊꯣꯡ ꯃꯄꯥꯟꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯃꯔꯤ ꯃꯔꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ꯫